ngasi yaifraba ingage kunga mapani panba chali basaicha delising ani kunga ni thoi jungna tare kunga tare yaifraba ningthokaba namit asige haujek ayuki pungja mapan ta khibaga luinana 91.2 megahertz ta sandok chariba diamond radio gi mausagum pungbamasida ahan badharu paring sandok pauchari ahan bamakta da thauram masibu tonga be medium da radio gi khothang da khosam live da youtube da amadi bibit ba gi khothang da tabi basingbo ngasigi ahan badharum paring asibu pudna lakchari bi adongi radio gi rj monica rambamna punamaksu taram nokchabaga lunana ikongnona hurumjari ngasigi nimit asisu tabi basingi oina tau taru khudimakta mai pakpa nungaiba yaifaba nimit amo ibi haina sembiba mapugi mafamda thongnichari. Good morning to all. Have a nice day. Wafam masih kalau nyana ngasih ahan matharum paring ngasida tonga le pofam da sandok sara kadaba makan matil gi tharum singna lairang lesel oidna pudna lakchari semjari ba lairang lesel sing asi adongi na pada chinbituna mikup amata oirabasu pathaba ngamra yengbiyo ngasigi ahan batharum paring da thamjari batharum sing sandoktuna tahanjating mangoinana ningsingjaba chi loibaga mahausagum taba phangbigani yakairol tharum asigi manung channa leibaning baisai Lasyoli say amade noti kudo sandok sari batharom asege pungmapal gi mininifu adom na taba phangbigani halo tabining batharom adom na 7630944377 haiba number asida call tabiroktuna adom adom gi apa bisai khanbagi kudong chabadu thamjari tharom asige matung pung taraga minikun ngasige rasi fan amadi matamatang gi wafam taba phangbigani pung tara makai nungti phongni ba pause singdagi lopoktu na pichaba maru oiba manipuri pau taba phongbigani tharom asigi matung namit mo matung pung tara ni thoi makai taba phongbigani pukning gi warul sadok sari ba tharom asigi loisil pung pungani tara pu matamda adomna sms li kothangda tabini na khanbirakiba isai sing amadi wahang pakong gi tharom su thamjari Masining asi ahan batharum paring asi da semjari ba lairang sel sing asi mikup amata oirabasu pathabang ambring biyo tabiyo nungai biyo awap pumba kautak biyo Haji amutamin asi yakairol tharum asi gi manung channa laibang ning ba isai la shuli sei amadi not ke kodol tamjari maya punamo tamin asi Himalaya
yung jawgi mong badiral ay khoigi kabu hangdona mang shop pham men phang khare phau gai seng gai kai duna kasin ko ya sin khare ni mon kabu hangdona mang shop pham men phang khare phau gai seng gai kai duna kasin ko ya sin khare himalay ma ting thare himalay ma ting thare thok thile yung jawgi mong batiral ay khoigi Singda kasi singni ichilinaw sing punasi singni tami amattu oibagi apun bukholaw punna lomminasi yelongni kanchi haiba tarbadi singni tami animak pungadabani amattu oigadabani sagai salai pungsillo majoy taba tasillo sagai salai pungsillo majoy taba tasillo ugi puram dhirasi pagi param talasi ugi puram dhirasi pagi param talasi lingjen mangri putlasi lingjen mangri putlasi thile yung jawgi mong bairal ay khoigi thok thile yung jawgi mong bairal ay khoigi langoy san kre mi top na maham tarani mani po langoy san kre mi top na maham tarani kang lay pa himalay ma ting thare himalay ma ting thare thok thile yung jawgi mong bairal ay khoigi mong bairal ay khoigi mong bairal ay khoigi tabire domna tharongi hobada pongla phumnam ima bose thajaba lebani bese matam lokutsari sembi mapubo crystal chinaw singna sakse chonjari ba isaini taminase
mai jing jing do da horam la di kau bru jing thak ta pok lam la di chin lam ga ni ko nang se nim lam ga ni jisu bai ma pu king la ko ya na tha moi gi na pa da aigi ning thau ni aigi mau pu ni hai ram ga ni busin oi khare busin oi khare busin oi khare busin oi khare igi machu bu kang lup nai bara nung shiva lai jang di krista tani tak chulu khâu bom thana thana un si da khâu ram loi tha zo un bung ngô kri un si da khâu rang loi tha jo la sing ma phol gum thot ka ni irai pakiram dam se miram da sat khare waro bara miram da po khare mirai bara iram dan nau sum de waro bara puro na te thok bara miram da swat kare waro bara miram da pok kare mirai bara iram da nau sum de waro bara puro na te thok bara natte wakal do on re natte natte wakhal do tayon re papu gi aning bama pamda leisa tum biduna lukan chingi chinghanga kalbari chingi chingdoda busin oi khare Matan logachari sembi mapubo Muslim sina sina success honjari ba la sholi saini maya punamo taminasi फातिमा गा हुजूर बुना बचत की बदा हजरत अली फातिमा गा हुजूर बुना बचत की बदा Keblambani hina hina Keblambani hina hina Mepuda dua Tauraduna Mepuda dua Tauraduna Hazrat Ali Fatima ga
हुजुरबु उनाबा चखिबदा हो अल्लाहगी नबी अथुइबा करीबु अवाता लैरदुना हो अल्लाहगी नबी अथुइबा करीबु अवाता लैरदुना मिलुद पीरा सिन्थरीबा मिलुद पीरा सिन्थरीबा हंगमी आली फातिमाना हंगमी आली फातिमाना हजरत अली फातिमा गा हुजूर बुना बचखी बदा मेराजगी खोंचत अदुदा मेराजगी खोंचत अदुदा अईगी उम्मती चनुरासिंग मैकोलदा आवाबा खांगहुई मैकोलदा आवाबा खांगहुई हायरमीदा नुंसीबा रसूलना हायरमीदा नुंसीबा रसूलना हजरत अली फातिमा गा हुजूर बुना बचखी बदा कोकी समला उहंदुना कोकी समला उहंदुना अकपफुरी लिलिबी ngaksamlauna kotuna parda kaudadi chanura sing parda kaudadi chanura sing makui gidama kablammi hai makui gidama kablammi hai madung lokachari sembi mapubo maitai sinausina saksa chonjari ba la sholi saini mayam punamuk tamnase Sumang mathaubong tara chinja
Adom tharom tabi bisi 91.2 megahertz da sandok chariba ahan batham pring da sandok chaba YAKAIROL tharom ne makha tarak padala khochari note isai asi bo sesek lebe thokjom borni pungda bijoy maya punamo taminase 이 온통 나파자 가리다 잉바드 풍인 베일레이 온통 나파자 이삭이 마이토 우행자바다 이마기 뿐인 온통 나파자 이삭이 마이토 우행자바다 이삭이 마이토 우행자 마이토 이마기 뿐인 온통 나파자 하리다
자것들 랭바 야르브마판 쌍담니가이 레이로 오이 레이로 오이 농시 다라예 무네이세 온통 나파자 다리다 야울라우니 마일라우 이마 뻔비람 라기 수저 부자 구름지 라울라우니 마일라우 라울라우니 마일라우 이마 뻔비람 라기 수저 부자 구름지 라울라우니 마일라우 이짝이 망골 오이나바 니마이기 봄시 상나바 네버따 쿠딘다 미즈리 라울라우니 마일라우 라울라우니 마일라우 이마쁨 미람 라기 수저 부자 구름지 라울라우니 마일라우 앙앙 오이리바 이샤니 아파 파타 강제지반이 마이니 네버따 쿠딩다 니즈리 라울라우니 마일라우 tabire domna YAKAIROL thoramasigi manung chana lebani bai sei laisholi sei amadi noti khodol not ise sibo saisakhibi thokjom borni pungda bijoy tharum sandokna ta hanjari ba se 91.2 megahertz ta sandokchari ba diamond radio gi ahan batharum paringni housing ha ki matung adomna ta ba phangbigani 7630 944 number asi amuktang hana nisingchaki 7630 944 haiba number asida call tabirakna adomadong ne pambi sei khanbagi khodong chabadu thamchari tharum sigi mangoina na atim break haratang dokchari Season of you, e-biotorium gi biomagnetic mattress pay.